Landi, Moreh Houbada Ngairi, CM. Landi, Moreh Houbada Ngairi, Miyam na Langata Sinabiro Haina, Chief Minister N. Biren na Pongdokre. Ngahan Guwahati gi Imphal Thadok Tringagi Mangoy na Moirang da Pangthokiba College Fagalansi Mission Haudokbada. Chief Minister N. Biren na hai. Nahan Makai Tauram di Basridi, Kanglup Anigi Khatnavane, Lan Natte, Landi Moreh Houbada Ngairi. Thokli ba irang ase National Investigation Agency NIA na fauba India government ki mathakta hauba lani haiba laikhrabani haina palladuna irang ase laksinabagidamag miyam na government ta sinabiyu haiba wafam Chief Minister na thamkhe haujik lairiba irang ase ga mari lainana education yauramlabade reserve forest wetland protected forest constitution na piba forest act rights sing khanglam gadabane education khangdabana nainadabani amade confusion laklibani haina Chief Minister N. Biren na ngahan gi thauram adu da phongdokhe Chief Minister na hai education yauramlabade reserve forest wetland protected forest constitution na piba forest act rights sing khanglam gadabane education khangdabana nainadabane confusion laklibane reserve forest haibasi lanai miyoi di lairadana government na fauba changba yaba natte haina su phongdokhe Chief Minister na hojik thokliba irang asigi matang da palladuna hai May ahumdagi thorokliba irang asi kanana su thoganing banatte irang asina yamna chamna laijaramba tampaki miyam dani henna awaba mayok na halle amade kanglup ki irang man ba thawong asina nakal animakta awaba kaya mayok na halle irang asi karino khangdringai gi matamda mathong maram khangdana miyam sangna manipur gi ngamkhai kaiba yaroi haiduna honaduna ngakpi khre adubu ngasidi government asida sinabiro government na ningthi na ngakani amade paliba government asi leiringaida Manipur gi lam machet ama insi ama fauba mangaloi amade laukiba yaroi haiba wafam home gi thabaksu puba Chief Minister na thamkhe territorial integrity gi matangda phurup kunthra ga marina khundariba Manipur kanna bagidamak India government amasung Manipur government na sabyung na leptuna leiri haina su Chief Minister na phongdokhe government asi leiri makhai de reserve forest ki lam lauksinba draki mayokta sangsinba thaurang singde leptana sangsin khigani haiba wafam thamladuna Paikhalakliba thabak thaurang sing asi jati phurup amagi mayokta tawkhiba natte haikhe India government na lokhalakpa thabak singi manungda biometric tawduna mitop khangdokpa chahi asigi September faubada loisinaba kanba instruction leiribani haina su phongdokhe